lamgi wahudagi konsa khulgi village chief chairman yauna kunja tara rom sokpadagi rims amasung khurkhul PSC da laikan nakre Kangpokpi district ki laima khung police station gi manung sana laiba konsa khul amadi thangnana laiba Kuki khul singi morak ta lamgi wahudana hauna na ngasi thokhiba muknabagi thodokta konsa khul gi khunja kaya tamthina purakpadagi hauji village chief amadi chairman rims ta laikan nari atopa khunja tara romna khurkhul PSC da laikan nari hairi preston phangba pawda thodok adu da Kuki singna phubadagi soklaba konsa khul gi village chief amasung Emson abon mai sahi yangkai manga apokpa laikhidraba Elenpu aboime amasung village chairman aduna adan kian mai sahi nipuga manga apokpa tombai didin mai ni makoi ani gi haksang ki mafam kaya da sokpadagi rims hospital da laikanari khatna sainibagi thodok asinga si numit yungba pung baro da thoki bani hani konsa khuli khunja sing na konsa khul amasung phaijang village ki marakte yumpham thona na ba laiba ko na ba sem saringai da harautel lailon bai phai amadi phaijang Kuki village yauna akoi badal leriba Kuki village ki khunja sing na pulai matik sana paiduna laglaga mukhoi gi lamni haina phubo horokpani hairi thodok adugi paw hek phangba security force na pham adu da sangsin duna sokpa sing adu leima khung army headquarter phabu puthorok loba matung khunja sing rims hospital da amuk pukhalak tuna laikana kibani aduga asok bakharna khurkhul PSC da laikana kibani hairi ningsing byabadi konsa khul amadi lailon baifai Kuki village ani gi marakta ngahak laitana lamgi wahud khana sinebagi thodok tok tuna lakibani rims ta sok tuna laiba village chief amadi chairman yauna kokomi gi convener khuraijam athobu amadi thongmi singna yengsinba laki loinana social activist asang kasar su rims ta laktuna anabe yengsin ki asok pasing adu yengsinba lakiba rongmai naga council imphal gi vice chairman athon gangmai na pawmi sing da phongdor pada wakhal khandaba ngamdaba amagi matogum Kuki purup nei tatana khut tharakliba asida laman kumbagi film da laklabadi pamdaba sobulanjau mathoklak payabagi film da lakani pamdaba thodok sing laktringai mamang da wakhal khanthaduna lephobona chumgani haikibag loina mamang da su ngasi gi thodokkum anirak ahumrak thokiba laikre laimin chanil naribani haiduna tawduna ba warning kaya tawkhibisu laikre adubu makhatana amuk toruklabadi pamdaba thodok sing toklak loi haningai leite hairi Delhi da mitai amadi Kuki CSO sing home ministry gi official sing wari saba hokre sahi ani fazilak lapa manipuri irang asigi waruisin ama progna bapandam da ngasi maitai amadi Kuki purup ki tokan ba civil society organization CSO singaloinana Ministry of Home Affairs ke makok tongbo official kaya yaw no je leader mifam pangtok pa hokre Union Home Minister na kanglak pagi matung ina amuko amadi fox kilo singba kaya ngarang Delhi da tungki bani amuko gi maikai dige lup asigi president Fairoizam nando luwang lup asigi advisor ito tongbom amasung danabir laistram saruk yaki aduga fox ki maikai dige lup asigi president in charge BM Saha spokesperson KS Zoni amasung ngangbom Jameson Kumana saruk yari nakal amarom da Kuki zo gi maikai dagi so Kuki zo council mar in pi kotu amadi jomi council gi apun ba mihut mapan na sapa miyusing ngarang Delhi da thungki baga loina na mifam asada saruk yari ngasi Delhi da pangthok ba nakal ahum gi oi ba mifam asda home ministry gi maikai dagi north east ki advisor AK Mr na lusing duna ministry asigi official sing amadi intelligence bureau ge official sing saruk yari loina na ngasi mifam asda mitai amadi Kuki gi mihut sing na punna phamin aduna wari sana bada yanari haina news agency na paw amana hairi Delhi gi phangba paw amagi matung ina ngasi yupung trama thita ba matamda mifam asi pangthokani haina home ministry gi maikai gi khangalak palai ki mifam adu karamba mafam da pangthokani haiba sabsaba khangalak palai trabasu saruk yagadra mihut sing adu ministry gi kangbu amana makhoina leiriba hotel singdagi laukhatlaga saruk yahan ki hairi manipur gi irang asigi matung nakal anina ahanba oina punna phamin aduna pangthokliba mifam asina karigum mai paklabad irang asigi waroisin ama laknaba ge suba maram amasu oiraba yai haina panari ningsing ba yabadi mitai amadi Kuki ani gi marakta joint meeting ama athuba matamda pangthokna bahonari haina haukiba sagul sen numit ki ayu angan bada home ministry Amit Shah na lok sabha da manipur gi president rule thambaga mari lenana phongdok khiba laikhrabani